ꯃꯁꯤ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯩꯒꯨꯝꯕ ꯑꯃꯇꯪ ꯁꯦꯝꯗꯣꯛꯆꯒꯦ ꯍꯥꯏꯅ ꯄ꯭ꯔꯤꯟꯠ ꯃꯤꯗꯤꯌꯥꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯖꯔꯤꯕꯁꯤ ꯑꯩ ꯂꯥꯡꯒꯣꯜ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯒꯣꯔꯃꯦꯟꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯈꯛꯇꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯅ ꯁꯦꯕꯥ ꯃꯇꯝ ꯈꯔ ꯇꯧꯖꯔꯛꯄꯁꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ RK ꯄ꯭ꯔꯗꯛꯁꯟꯅ ꯑꯩꯒꯤ ꯏꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯍꯣꯝꯗ ꯂꯥꯛꯄ ꯆꯦꯡ ꯍꯋꯥꯏ ꯌꯣꯟꯗꯨꯅ ꯆꯥꯏ ꯍꯥꯏꯕ ꯑꯃꯁꯨꯡ ꯍꯣꯝꯒꯤ ꯃꯔꯨꯝꯗ ꯄꯩꯁꯥ ꯇꯥꯜꯂꯦ ꯍꯥꯏꯕ ꯑꯃꯁꯨꯡ ꯍꯣꯝꯒꯤ ꯔꯦꯁꯇꯥꯔꯒ ꯃꯤ ꯊꯝꯕꯒ ꯃꯇꯝ ꯃꯥꯟꯅꯔꯝꯗꯦ ꯍꯥꯏꯕ ꯑꯔꯥꯟꯕ ꯃꯤꯡꯊꯣꯜ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯑꯩꯒꯤ ꯏꯖꯠ ꯃꯥꯡꯅꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄꯁꯤꯗ ꯑꯩꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯁꯦꯝꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯊꯧꯔꯝꯁꯦ ꯑꯩꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯗ ꯍꯥꯏꯖꯔꯤ ꯑꯩ 2006ꯗ ꯂꯥꯡꯒꯣꯜꯗ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯁꯤ 2006ꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯐꯥꯟ ꯍꯣꯝ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕ ꯑꯃ ꯃꯇꯝꯗꯨꯗ ꯑꯩ ꯔꯦꯖꯤꯁꯇꯥꯔ ꯇꯧꯖꯩ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯃꯤ ꯊꯝꯕ ꯌꯥꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯗ꯭ꯔꯒꯗꯤ ꯑꯉꯥꯡ ꯊꯝꯕ ꯑꯃꯁꯨꯡ ꯑꯍꯟ ꯊꯝꯕꯁꯤ ꯌꯥꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ 2006ꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯒꯁꯨ ꯑꯩꯅ ꯑꯍꯟꯁꯤꯡ ꯊꯝꯕꯁꯤ ꯃꯇꯝ ꯈꯔ ꯆꯣꯟꯊꯔꯒ ꯔꯦꯖꯤꯁꯇꯥꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯗ꯭ꯔꯤꯕ ꯊꯝꯃꯤ ꯑꯗꯨꯕꯨ ꯑꯌꯥꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯌꯥꯎꯕꯗꯒꯤ ꯑꯩꯅ ꯑꯍꯟꯁꯤꯡ ꯊꯝꯕ ꯍꯧꯔꯛꯈꯤ ꯑꯍꯟꯁꯤꯡ ꯊꯝꯃꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯍꯟꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯕ ꯒꯣꯔꯃꯦꯟꯠꯀꯤ ꯃꯇꯦꯡ ꯐꯪꯗꯕꯅꯤꯅ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯃꯇꯦꯡ ꯅꯤꯗꯨꯅ ꯑꯔꯩꯕ ꯑꯉꯝꯕ ꯄꯤꯔꯛꯄ ꯄꯣꯠ ꯃꯌꯥꯝ ꯃꯈꯣꯏꯗ ꯅꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯒꯤ ꯃꯕꯨꯛ ꯊꯟꯅꯅꯕ ꯑꯩꯍꯥꯛꯅ ꯍꯣꯠꯅꯖꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯁꯥ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯗꯥꯏꯄꯔꯅꯆꯤꯡꯕ ꯁꯤꯗꯨꯅ ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯃꯧꯁꯤꯡꯅ ꯁꯨꯕꯅꯆꯤꯡꯕ ꯇꯧꯕ ꯑꯃꯁꯨꯡ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯤꯗꯒꯤ ꯄꯩꯁా ꯄꯨꯗꯨꯅ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯁꯤꯒ ꯏꯟꯇꯔꯅꯦꯠ ꯑꯦꯔꯦꯟꯖꯃꯦꯟꯠ ꯇꯧꯔꯦ ꯍꯥꯏꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯁꯤꯟꯖ ꯂꯥꯡꯖꯕꯁꯤꯗ ꯍꯣꯝꯒꯤ ꯃꯔꯨꯝꯗ ꯄꯩꯁꯥ ꯇꯥꯜꯂꯦ ꯍꯥꯏꯔꯛꯄꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯍꯛꯅ ꯄꯦꯟꯖꯗꯕ ꯑꯃ ꯐꯥꯎꯏ ꯍꯥꯏꯕꯁꯨ ꯑꯩ ꯌꯥꯖꯅꯤꯡꯗꯦ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡꯁꯨ ꯐꯪꯗꯕ ꯃꯤꯌꯥꯝꯒꯤ ꯗꯣꯅꯦꯁꯟꯅ ꯆꯂꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯂꯥꯡꯒꯣꯜ ꯑꯁꯤꯗ ꯂꯥꯛꯏꯕ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯑꯁꯤꯕꯨ ꯌꯣꯜꯂꯒ ꯑꯩ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯀꯌꯥꯝ ꯌꯥꯝꯅ ꯄꯩꯁా ꯌꯥꯝ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯐꯥꯟ ꯍꯣꯝꯒꯤ ꯑꯦꯀꯥꯎꯟꯠ ꯅꯝꯕꯔ ꯂꯩ ꯑꯦꯀꯥꯎꯟꯠ ꯅꯝꯕꯔꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯥꯃꯛꯇ ꯌꯥꯎꯏ ꯑꯦꯀꯥꯎꯟꯠ ꯅꯝꯕꯔꯁꯦ ꯍꯧꯖꯤꯛ ꯄꯩꯁా ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯃꯤꯗꯤꯌꯥ ꯃꯃꯥꯡꯗ ꯑꯩ ꯎꯠꯆꯔꯤ ꯑꯦꯀꯥꯎꯟꯠꯁꯤꯗ ꯂꯩꯕ ꯄꯩꯁꯥꯁꯤ ꯂꯨꯄꯥ 3,000 ꯃꯔꯤꯈꯛ ꯂꯩ ꯃꯤꯅ ꯄꯤꯔꯛꯄꯗꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯥꯔꯁꯅꯦꯜ ꯑꯦꯀꯥꯎꯟꯠ ꯑꯃꯒ ꯂꯩꯖꯩ ꯑꯩꯒꯤ ꯄꯥꯔꯁꯅꯦꯜ ꯑꯦꯀꯥꯎꯟꯠ ꯑꯁꯤꯁꯨ ꯂꯨꯄꯥ 1,000 ꯐꯥꯎ ꯐꯥꯅ ꯑꯩꯒꯤ ꯄꯥꯔꯁꯅꯦꯜ ꯑꯦꯀꯥꯎꯟꯠꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯌꯥꯎꯗꯦ ꯑꯩ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯠ ꯂꯩꯇꯦ ꯑꯩꯒꯤ ꯁꯦꯚꯤꯡ ꯑꯝꯇ ꯇꯧꯕ ꯂꯩꯇꯦ ꯂꯥꯛꯏꯕ ꯄꯩꯁꯥꯁꯤ ꯃꯤꯅ ꯄꯤꯔꯝꯕ ꯄꯩꯁꯥ ꯑꯃꯁꯨꯡ ꯃꯤꯅ ꯄꯤꯔꯝꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯁꯤꯟꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯤ ꯃꯑꯣꯡꯗꯒꯤ ꯍꯧꯖꯤꯛ ꯇꯞꯅ ꯃꯤꯅ ꯄꯤꯔꯝꯕ ꯄꯩꯁꯥꯁꯤꯡꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯇꯅ ꯍꯣꯠꯅꯔꯛꯄꯁꯤꯗ ꯍꯣꯝꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯇꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯃ ꯑꯩꯉꯣꯟꯗ ꯕꯗꯂꯥ ꯑꯃ ꯄꯤꯕꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯃꯨꯛꯇ ꯃꯤꯡꯆꯠ ꯊꯤꯕꯁꯦ ꯑꯩ ꯊꯦꯡꯅꯖꯗ꯭ꯔꯤ ꯑꯗꯨꯅ RK ꯄ꯭ꯔꯗꯛꯁꯟꯅ ꯑꯁꯤꯒꯨꯝꯂꯕ ꯑꯩꯒꯤ ꯏꯖꯠ ꯃꯥꯡꯕ ꯌꯥꯕ ꯋꯥꯐꯝ ꯈꯔ ꯑꯣꯜ ꯑꯦꯖ ꯍꯣꯝꯁꯤꯡꯗ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯁꯦ ꯑꯩ ꯊꯃꯣꯏ ꯊꯥꯛꯆꯤꯟꯅꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯀꯦꯁ ꯑꯃ ꯆꯦꯟꯅꯕꯗꯨ ꯍꯣꯝ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯒ ꯆꯂꯥꯏꯕꯁꯤꯗ ꯌꯥꯎꯍꯜꯂꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯕꯗ ꯍꯣꯝꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯄꯣꯛꯁꯣ ꯀꯦꯁꯇ ꯆꯦꯟꯅꯔꯤꯕ ꯑꯗꯨꯒꯤ ꯀꯦꯁꯇꯨꯒ ꯑꯩꯒꯤ ꯍꯣꯝ ꯂꯤꯡꯈꯠꯄꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯕꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯀꯦꯁ ꯄꯟꯊꯣꯛꯂꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯍꯣꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯔꯥꯟ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯪꯍꯜꯂꯛꯄꯁꯦ ꯑꯩ ꯂꯥꯟꯗꯕ ꯑꯩꯒꯤ ꯑꯁꯦꯡꯕꯗꯣ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯗꯣꯛꯆꯒꯦꯅ ꯇꯧꯕꯅꯤ ꯃꯥꯒꯤ ꯀꯦꯁꯁꯨ ꯍꯧꯖꯤꯛ ꯊꯨꯞꯆꯜꯂꯒ ꯊꯝꯕ ꯅꯠꯇꯦ ꯀꯣꯔꯠꯇ ꯍꯧꯖꯤꯛ ꯀꯥꯗꯅ ꯃꯥ ꯇ꯭ꯔꯥꯏꯜ ꯆꯠꯊꯔꯤ ꯇꯥꯔꯤꯛ ꯀꯥꯔꯤꯕ ꯃꯤꯗꯨꯕꯨ ꯑꯩꯅ ꯂꯝꯖꯤꯜꯂꯒ ꯊꯝꯃꯤ ꯍꯥꯏꯕ ꯋꯥꯁꯦ ꯃꯁꯤ ꯍꯥꯏꯕꯤꯒꯅꯨ ꯀꯣꯔꯠꯇ ꯀꯥꯔꯤꯕ ꯃꯤ ꯑꯃꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯂꯝꯖꯤꯜꯂꯒ ꯊꯝꯕ ꯑꯣꯏꯗꯣꯏꯅꯣꯕ ꯂꯧꯁꯤꯜꯂꯒ ꯊꯝꯃꯤ ꯍꯥꯏꯕꯒꯨꯝꯕ ꯃꯁꯤ ꯍꯥꯏꯕꯤꯒꯅꯨ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯑꯃꯨꯛꯀ ꯂꯝꯁꯥꯡꯗ ꯅꯨꯄꯤꯁꯤꯡ ꯍꯣꯝ ꯑꯃꯇ ꯁꯥꯖꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯃꯤꯌꯥꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯏꯖꯕꯗ ꯅꯨꯄꯤ ꯑꯃꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯃꯦꯗꯥꯝ ꯃꯙꯨꯕꯂꯥꯅ ꯂꯝ ꯑꯗꯨ ꯄꯣꯏꯟ 50 ꯀꯛꯄꯤꯔꯦ ꯄꯣꯏꯟ 50 ꯀꯠꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯇ꯭ꯔꯥ ꯍꯣꯠꯅꯅꯕ ꯃꯤꯑꯣꯏ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯅ ꯂꯨꯄꯥ 2 ꯄꯤꯔꯗꯅ ꯖꯇ꯭ꯔꯥ ꯍꯣꯠꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯉꯝꯕ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯃꯇꯦꯡ ꯅꯤꯕꯗꯒꯤ ꯍꯧꯖꯤꯛ ꯁꯥꯕ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯝꯁꯥꯡꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯏꯆꯥꯁꯤꯡ ꯈꯔ ꯍꯥꯏꯕꯗꯤ ꯀꯪꯂꯩ ꯃꯃꯣꯝꯂꯣꯏꯒꯤ ꯁꯪꯒꯤꯇꯥꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ
कोई लागोल ओले सोम द लाख तो कि आई नहीं सा लमसाम द लेते सु ओले फोम सागदुरी मसिन मन नोई बते खित पांगी हाय बु द जम जो थवाय चंग यावना मते पांगरे हाय लातना मकोई अंगम मथा द डोरेशन तो हाउसी लाव मत चिंब तो द मकोई पैसा खरा आई कोई होम जे साम हापी अदु यो लवदा यो लवगी रिसिप अब खम चा चा पैसा दे सुता रे हाय रिसिप च पैसा लो आई दि जुन बांगनि न नुवाय रे हाय द मो द रिसिप तो पी अदुगा मकोइना होम सारना पीरीबा पीराई वीडियो की पैसा तो मोरे खर पीरब मतुंदा हाउसी लावब मतुंदा पैसा पीब ngamre हाय पदे अयहाना हाउसी लावब मतुंदा नोन पैसा तो दिउ जनबनिना आई यो यो दिबो मी तो तई हायना जरगे तमना तमना आई पिखर की हायना हायना रगे चाचा आई के मोय वई सानरगे हायना हतक त सुन पाले सिंगम खै आइना यो यो कौन सुन पी मखोइना यो यो बनिदा पैसा खना थवे कौन पैसा पीदना अखोइ से होम की कोई सपोर्ट तौबदा अखोइ काइबना के अपुखना मतें पांगलो हाइबो वासी मखोइना पांगलो हारगसु आइगोंदा हाइना मदिन थोक्तबा याबुदा होम की मिंग सिजनदुदा अपुखना मतें पांगलो हाइबो वासे आइसु याबि काइ अमसु लाइनिबा इचान पिसिंदा आई तथि तवने सही काइ हाइबो वादु कुसिदा तो बाइ नुपीदा सैजतरि असिगुलबा आइना तौजिन थबकसे आई गवर्नमेंट मतें फांगसु नते कनाव मेयो कयाना गवर्नमेंट मतें फांगलगे तखाय साइब लाको यावि अदु फाव आई तखाय न बतो आई लौजलो न लौजे त ngasi फावा मियो कयादा ना दगी थोमदगी थावदगी मोरोतगी ngani ngताइदगी सिनीदगी बेसपुतगी मी द फोन तवगा अदु खते पिबिरो अदा खते पिबिरो हैना होम सिदा अवात मखै फोन तवगा मिवद नीरगा ngasi मौचला अदु आई थांगदा दगी आई थांगदा आई जुम लई आई युम द आई चालपा लाई आई गोम लई आई सुसु लई आई द थांगदा आई चाना बा थांगदा बा सिंग हवाई खर पुतबजु सिंग हवाई थांग पुतरे हाइबसे मसी हाइन जदिंदे आई सुमीनी आई की लौ यो थोखी बगी पैसा दु लेत्रबनिदा लंगो द लाको पैसा खर दो आई ना मु सिललागे हरगा मियो के यागी मते पागाई मते सिदा लांगो कॉलेज होप से खति सेंगलक्तना हाना लरम बखिबम तगी होप फाउसी मपम पाना सेंगुपम नंबरसु होबि मिने येंगबदा लांगो कॉलेज होम से अमो पतो लेत्रे हानि मियाम मिनी अदुगा अमु थांगदा लैबा आइगी युमदो हौजि आइना लैबा फम कादो नुओ युरिए मणिपुर मियाम पुनम नौति येंबियोबा सियामे लाम ओइदा लैबा लांगो ओले हो सियामे ना थांगदा लैबा माकी युमफमदो मागी युम मथक्तो नो युइ युते से आई मियाम द सेंग हाइजगे आइगी फम मपा नो युरिबने अमसो आइदा थांगदा लैलिगन मतबदा आइना लांगोद होंगपो मतबजिदा लम योलगा होंगपबु लम योंदना योले हाइजिले हाइबो वा अमसु आइगोद इराग सिबदो आइना मिगोद लैजै लैबदुगी दित्सु लै हुजि ऑफिस दा अमसु आइना जोंग योंगी बदुगी दित्सु लै ऑफिस लोय लैबो गातनी आई पॉकेट लेत्रगसु मदु तोको मेदा आई उचगे अदुगा अमु आइगी ओलेस होंदि हांगबसिदा सोका मी थमगा चेनरे हादना मिहा ममांदा जुजु हाइबा सोका मी थमगा चेनबदा मदु करी अकाइब लेगे सोकतुदा रेसा तबुना 2006 तबगजु मी थमदुना खर तबदा थमबदा रेसा तबुदि 2020 2006 तबजबनी हाइना हाइबगी वानी अदु मी थमबदुदि तही मतम खर को सोदगी बा रेसा सर्टिफिकेट यावतदिया मदुदा मदुगी तारीख चेन बगिदा मता आइमोदा निबांदा मदु चेनदा चिनचिरगा गांव में हारिसु मदु चिनचिबदुदा आई करिदो बा आई राजी अमसु गवर्नमेंट फंड पिरक्तना पिराइको फंदो लाना सिजदा करे हाइबगी आई करि लेगे मीना पिरको मतेना चालाइबा असिबु बाबा लांगो ओलेज होम सिदा होम की मदुदा पैसा ताले का हाइबो वासे आई कुसिदा यामना तानिंदबा अमसु यामनि काइबा मिंगो मामांदा आइसी यामना पेदे आई सामा अनाबनि डायबिटीज नि करिबा आके प्रोडक्शन थागलैबा वीडियो से असिगी बतुगिदा आइदी माना लेगल एक्शन लखकनी अमसु महाना लोन यादी का हाइबो वासे करब लोन हाइबो तो पुथो हादमबकी मक्ता आई मरी लेदबो अथॉरिटी सिदा वखसगी अमसु मसिगी दबता मणिपुर हाई कोर्ट लेगल एक्शन लखकना कोर्ट प्रोसेस लबदेबो अमसु महाना मसिगी दुबि तरादी मनुंदा जब चाबा आइगी एविडेंस अहनसिंग फुई हाइबा लांगोर ओले सोमसी हांगपदगी अहनसिंग फू सैदना तवी का आइन हाइबो वासे ताबदा आई थमोदी यान पियनदबा नुंगाइतबा चाक चाक ने खंगदबा अदुगुंबा सादा फिल्लबा फावै अदुन बरुवरगा नुमि तरादी की मनुंदा आर्के प्रोडक्शन ना हाइबो फमसे चप चाबा एविडेंस पीबा ngabdragadi आई सुसाइड तब सिने आई सुसाइड तब सिबम बतसिदा
ꯑꯩꯅ ꯊꯤꯈꯤꯕꯗ ꯂꯥꯡꯒꯣꯜ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕꯁꯦ ꯑꯥꯔ.ꯀꯦ ꯄ꯭ꯔꯗꯛꯁꯟꯅ ꯄꯤꯒꯗꯧꯕꯅꯦꯕ ꯑꯃꯁꯨꯡ ꯉꯁꯤꯗꯒꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯤꯔꯛꯑꯔꯣꯏꯗꯕꯅꯤꯅ ꯑꯥꯔ.ꯀꯦ ꯄ꯭ꯔꯗꯛꯁꯟꯅ ꯆꯂꯥꯏꯔꯕ ꯍꯣꯝꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯍꯣꯝ ꯑꯁꯤꯗ ꯃꯤꯒꯤ ꯃꯇꯦꯡ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯂꯥꯡꯒꯣꯜ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯆꯥꯅꯅꯕꯁꯦ ꯑꯥꯔ.ꯀꯦ ꯄ꯭ꯔꯗꯛꯁꯟꯅ ꯄꯤꯒꯗꯧꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯄꯤꯗꯕ ꯇꯥꯔꯗꯤ ꯅꯨꯃꯤꯠ 10ꯅꯤ ꯃꯅꯨꯡꯗ ꯑꯩ ꯏꯁꯥ ꯏꯇꯣꯝꯗꯅ आईन की मतुंगिना मफम सागबदा कोड अमि ममांग आई सुटाइ तोदर सिगनेबो मसी खंगदबदो आर्के पदक की कविता सुन रोमेन नखोय अदि सुमन खंगदो रि वखन खंगदो मेन मी अबो इज्जत मांग मथक तोबा मी मागे दत कई खंगद के हाग खंदबा नसा सागी पैसा खर खंगन दो इतुता यूट्यूब वर मत तवे हरगा मी न बयान येगा मदुत हरा रोगा अगर ते फोरो बाय तौदर का दन अना को पैसा खर दो गी नो दि गाई थाव आपके नो इमुं बन की दुगा न बुद बता अदु बत तौ बि तो अखोय दिन दते आई ने तौसि नंबदि तौदर न खोय आई ने तौसि तुंग नंबदि तौ बन होय अदु सु नंबदर का मी ने तौबद कई नो का लेब तो मी की मथि सिगे बनि आई दि डाइपर सिले बनि हौजि नोट्स फिटिंग तौगी बनि आइना असिंग तौसे नोय नंबग तौदर अदु सुनतना आई ने तौरि बसे न अदु कि मतिंग सिद न तौबसे मणिपुर प्रजा पुन असु मना निंग बि लेबनि असु मना निंग बि के दरिबा सिंगे नाउ सिंसु आई लालम कने आई से मतिक साब एक्शन लोक पिदुना आई से सिबुन तन दिबिबिउ कई वाई लालम दरगदी आर्के प्रोडक्शन ने चेने से कैंसिल तौबि हाइदा याम लाइक तौबि हाइदा